Isininaw sungbu puran thaba metina taram no ukshiri. Ukraine Russia lan aikoina khangle tare loina pare. Israel ga Palestine ga songna riba aikoina loina khangle ure. Myanmar da thokliba thokdo wa thok tare. Adu Africa da thokpa thokdo wa thokti aikoina ita tasluti. Amasung news media sing su kaya masigi matang di isininaw sing thijan biraga pau phajana phongbiba haibido. Khara khak natana ayambana makoisi akoigi kari haigani. Ifong phongbi adune news media na suma khoise kya cover to video makhoi matang mioi ba marakta hairga su makhoise khara inthok laga thabi badong na adumaina tawi ngasidi africa gi congo hairi bale baksi asang maming na democratic republic of congo da hojik tholibi irang asigi matang da khara khaminasi congo da tholibi irang asida hapta amagi manungda mioi shatret mug hatkhi hapta amagi manungda ni ko mioi shatret haliba sisu Masi saurakpa amani masidagisu mayam ama helamba ya haina dumaina padari asigi wari ase atopa Europe Middle East Asia da oirgadi nahana ya yaungargani hairiba thogdo asi Congo gi eastern side Rwanda ga thangnaba mafam asida thokpa thogdo kanana masi satharibano tholibano haiba wahang amala masi M23 hairiba khulai paiba lalulup asina sathabani M23 tabada lalulupu mandi sinokse Nomai maminga male. Maming M23 thon kibagi maram ai kona panjarake. Hairiba M23 lalho loop asina Congo gi Goma hairiba Rwanda ga tainaba mafam ase loksin khare. Congo gi eastern side ta khwaidagi sakhotpa asauba city ni. Masida India gi United Nations Peacekeeping Force su thabak tawduna dumaina leiri. Makhoi su thokpa yadabana maram oirga dumaina panduna leiri hairi. Congo gi irang thokliba asiga thangnana eastern side Uganda Burundi lady Mayaida Rwandani Uganda ga Burundi gi Mayaida aduga Congo gi capital na Kinshasa hairiba sini masi Congo lebaki west thangba sarukta lay kanna hanariba asina eastern side Rwanda ga tainaba asidani M23 lalhobana eastern side ta leiriba asoba city Goma se loksin khrabane hainariba se asini M23 lalhoba sing asida Rwanda government na sauna mateng pangi haidi Kusukulai peshana singba M23 na Goma da hatok lamliba asiba haksang sing lambi sorokta wai saiduna data duna lay haidi madu asiba haksang sing city eduda laydiba mioi singda sengtok na basu khangalam ki haidi akibagi masakni haidi city pumba ina wai sai haidi M23 na Goma loksalaba matu makhoigi lam expand to boy na Goma gi makha thang basarukta southern part layba anisuba asoba city Bukavu loksinaba sem sakre hairi hojik M23 na Bukavu da sanction kare Congo gi eastern second largest city niko Goma gi hengmathang da ahan bada M23 na 2025 January tang kun taret ki numidang da Goma city da sangnaba kanna dumaina honaraki khut kayama thana ki sigi marakta 28 January gi numidang wairam da Goma city airport loksin bangamki masida Congo government gi Ladmi amasung makhoiga punba lalhoba sing M23 ga mayong bangam khidi ahan bada akan balan sokna rabasu mai pakpagi mami uraktabadagi khulai thadopataki ai makoktagi mo hanjarke matikse tang kun tariki numidang khut thanarpaduna tang kunipan evening da Goma gi airport loksin khare tang kun mapan Congo gi Ladmi amasung makhoiga punba lalhoba M24 gi mamang da khulai thadopataki masidagi January kun thada M23 na Goma city loina loksin khare asi bhaksang kaya lambi sorokta ta duna laiki hairi M23 na makhata na hairi Congo gi capital city Kinshasa su loksin gani haina masi araibadi oiroi maramdi makhoina hojik lairiba Bukavu city asidagi Kinshasa ase saurana kilometer lising ani ga satru muk lapi aduna masi loksin baibse araibadi nate M23 hairiba lalholup ase karana pulaga sabno haibida Tutsis ethnic group ni makhoi ase ayamana Rwanda Burundi da khundai adubu hairiba Tutsis ethnic group ase Congo da su khundai adubu Congo da di minority oina adumaina khundai ba mukhoisi aduga Congo da hairiba Tutsis ethnic group ase eastern side Rwanda ga thangnaba asidana hena khundai makhoina phongdorakli base karino haibida Congo da makhoi gi right phangde matpi asine Makhoi the right PD sine. Masi mun na taro
Mamangdasu to sis Ithani group ka Congo gi government ga 23 March 2029 da peace agreement ama sign tawnaki masida isini roksing tawgadaba tawroidaba pigadaba piroidaba kayama dumaina yauri 23 March 2009 da sign tawnaba aduna date tarik ado lauraga M23 haina maming thonki bani mokoi gi group asigi M haibasina March tha aduda March tha ado logi bani M na 23 na peace agreement sign tawnagi ba date tarik ado logi bani ba dumaina M23 haina maming ado thonki bani peace agreement sign tawnagi ba khoi gi numit amasung thadu 23 March 2009 da adu oiragadi lalholub asigi maming tholapagi matang ase kharadi khanglamragani group M23 ase 2012 ta semkhibani makhoina group lalholub semliba ase Congo government na 23 March 2009 da yanakiba peace agreement ado ngakpa ngamdabagi ni asini 2025 ta Goma loksaliba asumna mamangda 2012 tasu adumaina loksalure masidagi United Nations Organization na wangang bahore niyom kaina lan sathai haidura asidagi 2013 da M23 Goma loksalamba do takthore kanana United Nations Peacekeeping Force amasung Congo gi lami singna asina maram oirga M23 na Goma loksalamba do hantore takthore makhoi tholakpa tare asum haina M23 ase mapangan se sontha khare Congo ga yanakiba peace agreement asida to sis Ithani group ase Congo gi army da recruit tawduna thabak pi ne bana singba yauri madu Congo government na thabak oina onthorpa ngamdaba yanaragasu asina pen da be henaraktuna 2021 da hairiba M23 group ase amuk semgal eb isinok bakhoi gi mi mu yam khle mapang kan ba mu hengle M23 gi leader Sultani Makenga hairiba ase to sis miyoini Congo da pokpa Rwanda ga tainaba Congo gi mafam asida mamangdasu Rwanda gi army da thabak tawduna masi yawrami hairi asina maram oirga Rwanda da United Nations Organization France USA na M23 da sauna lan gi khusukulai peshana singba mateng pangi haiduna dumaina maran sidai Rwanda gi lanmi lising mari mukna M23 gi mateng pangi hairi masi Rwanda government na aranba pauni hairi Rwanda government na Congo da hairi amu M23 ga phajana phaminaraga wari sanadabadagi gyan tanadabagi thongdok ase thokpani haina dumaina amu Rwanda government na amu Congo da mung maran sirei isini noksing masida khoigi atai shu kayami yaure ko aduda natana Congo hairiba Africa gi leiba asida rare earth mineral marang kaina phangi M23 na Congo dagi sana gold amasung coltan hairiba ase mobile phone camera electronic item sing sabada sinaba adumba rare earth mineral makhal amane asumna M23 na Congo gi asoba mining sing loksan khare asumna United Nations Organization gi report ki matugina 2024 December 100 ki ko hoki base asidagi khoi gi M23 na Rwanda da hapta amada 120 tons of coltan ase loktho akanda adumaina Rwanda da thai haidi masidagi Rwanda government na paisa kaya ama taliba sumaina tawrkan isin noksing asini sin noksing Congo da thogliba thawdo wathok ki matang ko hojik United Nations Peacekeeping Force MONUSCO MONUSCO United Nations Mission in the Democratic Republic of Congo da khoigi 1999 dagi lanmi lising tara mungna hena dumana thabak tawduna lai hairi masida India gi su kaya ama yauri ko Nepal gi su yauri Bangladesh gi su yauri Asia puran thaba maiti na kaina na baya thangni jari kanglipa imani yai fere ya feminers